ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨꯒꯤ ꯁꯤ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨꯗ ꯁꯤꯗ ꯀꯔꯤ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯅꯣ ꯃꯃꯥꯡꯒꯤ ꯆꯍꯤꯁꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯈꯤ ꯁꯤꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯄꯗꯨꯗ ꯑꯩꯈꯣꯏ ꯉꯥ ꯁꯤꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛꯁꯤ ꯂꯥꯟꯒꯤ ꯂꯩꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯗꯨ ꯊꯤꯡꯒꯅꯤ ꯍꯥꯏꯗꯅ ꯅꯍꯥꯟꯁꯤ ꯆꯦꯟꯍꯟꯕ ꯂꯩꯔꯦ ꯉꯔꯥꯡꯅ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯉꯥ ꯌꯣꯏꯕ ꯉꯥ ꯌꯣꯛꯂꯤꯕ ꯑꯩꯈꯣꯏ ꯐꯥꯔꯃꯔꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯔꯤ ꯍꯥꯏ ꯀꯥꯟꯗ ꯏꯃꯣꯏꯅꯨꯒꯤ ꯉꯥ ꯃꯦꯂꯥ ꯊꯤꯡꯂꯛꯄ ꯇꯥꯔꯒꯗꯤ ꯉꯥꯃꯤꯁꯤꯡꯅ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯜꯂꯤꯕꯁꯤꯡꯗ ꯉꯥ ꯄꯤꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯅ ꯁ꯭ꯄꯣꯛꯃꯦꯟ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟ ꯊꯧꯗꯥꯡꯗ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯗꯅ ꯉꯥꯃꯤꯁꯤꯕꯨ ꯌꯣꯛꯈꯠꯄꯗ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡꯁꯨ ꯌꯥꯎꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯉꯥꯃꯤꯁꯤꯡ ꯌꯦꯡꯂꯒ ꯉꯥ ꯃꯦꯂꯥ ꯄꯥꯡꯊꯣꯛꯄꯗ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯔꯠ ꯇꯧꯔꯒ ꯐꯣꯡꯉꯦ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡꯁꯦ ꯂꯥꯏꯕꯨꯍꯥꯡꯗꯤ ꯀꯔꯤ ꯂꯩꯕꯅꯣ ꯄꯥꯎ ꯐꯥꯎꯅꯕꯗꯨꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯏꯁꯤꯗ ꯉꯥꯃꯤꯁꯤꯡꯒꯤꯁꯨ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯣꯏꯗꯣꯔꯤ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯒ ꯉꯥꯒꯤ ꯃꯦꯂꯥꯁꯤꯗ ꯅꯣꯡꯃꯗꯨꯗ ꯌꯣꯟꯕꯗꯨꯗ ꯀꯌꯥ ꯌꯥꯝꯅ ꯏꯃꯥꯁꯤꯡꯗ ꯌꯥꯝ ꯁꯣꯛꯀꯅꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯁꯤ ꯃꯁꯤ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯅ ꯁꯤ ꯅꯠꯇꯕꯗ ꯑꯃꯅ ꯇꯧꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯃꯅ ꯑꯃꯨꯛ ꯇꯧꯔꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯊꯤꯡꯗꯣꯛꯀ ꯊꯤꯡꯖꯤꯟꯒ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯇꯧꯏ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯨ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯅꯥꯒꯥꯃꯄꯥꯜꯗ ꯁꯥꯕꯗꯨ ꯑꯩꯈꯣꯏꯒꯤ ꯔꯣꯇꯔꯤ ꯄꯥꯔꯛꯇꯨ ꯑꯩꯈꯣꯏꯒꯤ ꯂꯩꯒꯗꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯖꯒꯥ ꯑꯃꯗꯤ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯌꯥꯝꯁꯤ ꯁꯥꯗ꯭ꯔꯤꯉꯩꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕ ꯁꯥꯕ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯕ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯔ ꯑꯗꯨ ꯄ꯭ꯔꯖꯥꯗꯁꯨ ꯀꯟꯐ꯭ꯌꯨꯁ ꯂꯩ ꯑꯗꯨ ꯃꯁꯤ ꯀ꯭ꯂꯤꯌꯥꯔ ꯀꯠ ꯑꯣꯏꯅꯕ ꯂꯩꯔꯤꯕ ꯁꯥꯔꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯥꯒꯤ ꯃꯥꯂꯤꯁꯦ ꯄꯥꯡꯊꯣꯛꯄꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨꯗ ꯉꯥ ꯀꯠꯆꯕ ꯐꯪꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯩ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯥꯔꯝꯁꯤꯡꯅ ꯃꯥꯒꯤ ꯐꯥꯔꯝꯁꯤꯡꯗ ꯑꯩꯈꯣꯏ ꯁꯔꯦꯡ ꯐꯪꯍꯟꯕ ꯉꯥ ꯑꯉꯧꯕ ꯃꯈꯜ ꯃꯈꯜ ꯐꯪꯍꯟꯕ ꯃꯌꯥꯝꯁꯨ ꯇꯧꯔꯤ ꯑꯗꯨꯅ ꯁ꯭ꯄꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯉꯥꯒꯤ ꯃꯃꯜꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯐꯪꯈꯤꯕ ꯌꯣꯟꯈꯤꯕ ꯃꯃꯜꯗꯨꯗꯒꯤ ꯆꯞ ꯆꯥꯅ ꯌꯣꯟꯒꯅꯤ ꯍꯦꯟꯒꯠꯄꯁꯨ ꯂꯩꯔꯣꯏ ꯍꯟꯊꯕꯁꯨ ꯂꯩꯔꯣꯏ ꯋꯥꯐꯝ ꯊꯝꯃꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯉꯥ ꯌꯣꯟꯕꯤꯁꯤꯡꯒ ꯑꯗꯨꯒ ꯉꯥ ꯌꯣꯛꯏꯕ ꯉꯥꯃꯤꯁꯤꯡꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡꯒ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯐꯝꯃꯤꯟꯅꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯕꯔꯗ ꯑꯗꯨꯝ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕ ꯑꯩꯈꯣꯏ ꯊꯤꯡꯉꯗꯤ ꯅꯣꯏ ꯉꯥ ꯄꯤꯔꯣꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏ ꯑꯊꯤꯡꯕ ꯊꯝꯕꯤꯒꯅꯨ ꯍꯥꯏꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯉꯥꯒꯤ ꯃꯦꯂꯥ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯆꯌꯦꯠꯅꯕ ꯈꯤꯇꯪ ꯂꯥꯛꯏꯁꯦ ꯃꯁꯤ ꯊꯣꯛꯇꯅꯕ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯒꯦ ꯇꯥꯃꯣ ꯑꯖꯤꯠ ꯆꯨꯝꯃꯤ ꯍꯟꯗꯛꯀꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯌꯣꯟꯕꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯀꯩꯅꯣꯗ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯇ ꯆꯪꯁꯤꯟꯗꯅ ꯍꯟꯗꯛꯇꯤ ꯏꯃꯣꯏꯅꯨꯒꯤ ꯀꯩꯅꯣꯒꯤ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯄꯥꯡꯊꯣꯛꯂꯕꯗꯤ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯗ ꯄꯣꯛꯂꯛꯂꯤꯕ ꯀꯟꯁꯔꯟꯁꯦ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯗꯨꯁꯨ ꯈꯟꯅꯗꯕ ꯌꯥꯔꯣꯏ ꯈꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯒꯤ ꯉꯥ ꯌꯣꯛꯂꯤꯕ ꯐꯥꯔꯝ ꯃꯌꯥꯝ ꯑꯃꯒꯤ ꯑꯄꯨꯟꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯈꯣꯏꯅꯁꯨ ꯀꯩꯅꯣꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯅ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯁꯨꯡ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯅꯨꯃꯤꯠꯀꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯥꯒꯤ ꯃꯦꯂꯥ ꯄꯥꯡꯊꯣꯛꯄꯁꯦ ꯃꯁꯤ ꯃꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯅꯤ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯈꯣꯏꯁꯤ ꯉꯥ ꯌꯣꯛꯆꯔꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯆꯍꯤ ꯑꯃꯗ ꯃꯈꯣꯏꯅ ꯌꯣꯛꯂꯛꯂꯤꯕ ꯊꯥꯛꯏꯕ ꯉꯥ ꯌꯣꯛꯄ ꯍꯥꯏꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯈꯪꯂꯤꯕꯗꯨꯅꯤ ꯖꯤꯠ ꯀꯩꯅꯣꯗ ꯌꯥꯝꯅ ꯑꯋꯥꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯋꯥꯕ ꯃꯇꯝ ꯌꯥꯝ ꯆꯪꯕ ꯌꯥꯝꯅ ꯆꯪꯕ ꯑꯗꯨꯒ ꯋꯤꯜ ꯄꯥꯋꯔ ꯂꯩꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝ ꯗꯤꯇꯔꯃꯤꯅꯦꯁꯟ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯨꯛꯅꯤꯡ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯉꯥ ꯌꯣꯛꯄꯒ ꯍꯦꯛꯇ ꯌꯥꯗꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯃꯅꯦꯕ ꯉꯥ ꯌꯣꯛꯄ ꯍꯥꯏꯁꯦ ꯍꯣꯕꯤꯗꯧꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠ ꯇꯥꯏꯝ ꯍꯣꯕꯤꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯤ ꯌꯥꯕ ꯅꯠꯇꯦꯕ ꯁꯤꯟꯐꯝꯅꯦꯕ ꯃꯁꯤꯒꯤ ꯁꯤꯟꯐꯝꯁꯤꯅ ꯃꯈꯣꯏꯅ ꯃꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯖꯔꯤꯕꯅꯦꯕ ꯂꯥꯏꯚꯂꯤꯍꯨꯗ ꯄꯤꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯨꯔꯥ ꯀꯔꯤ ꯍꯥꯏꯅꯤ ꯇꯉꯥꯏ ꯐꯗꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯁꯤꯟꯐꯝ ꯑꯃꯁꯨ ꯑꯣꯏꯖꯔꯤꯕꯅꯤ ꯑꯁꯨꯃꯥꯏꯅ ꯃꯣꯏꯅ ꯆꯍꯤ ꯑꯃꯗ ꯌꯣꯛꯂꯛꯂꯤꯕ ꯉꯥ ꯑꯄꯤꯛꯄ ꯉꯥ ꯃꯆꯥ ꯃꯌꯥꯝꯗꯒꯤ ꯉꯥꯒꯤ ꯐꯤꯠ ꯃꯌꯥꯝ ꯑꯃ ꯉꯥꯒꯤ ꯐꯤꯠꯁꯦ ꯍꯧꯖꯤꯛ ꯅꯍꯥꯟꯈꯩꯗꯤ ꯃꯄꯥꯟꯗꯒꯤ ꯂꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯐꯤꯠꯁꯦ ꯈꯔ ꯏꯁꯥꯅꯁꯨ ꯁꯦꯝꯖꯕ ꯂꯣꯀꯦꯜ ꯑꯣꯏꯕ ꯈꯔꯁꯨ ꯂꯩꯔꯕꯒꯤ ꯃꯑꯣꯡꯗ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯥꯖꯩ ꯆꯞ ꯆꯥꯕꯕꯨꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒ ꯉꯥꯁꯤ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯒ ꯃꯈꯣꯏ ꯆꯥꯎꯔꯛꯏꯕꯅꯤ ꯑꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯒꯤ ꯏꯃꯣꯏꯅꯨ ꯏꯔꯥꯠ ꯅꯨꯃꯤꯠꯀꯤ ꯑꯁꯤꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯩꯁꯤꯗ ꯌꯣꯜꯍꯧꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯃꯣꯏꯅ ꯃꯥꯡꯈꯤꯕ ꯃꯇꯝ ꯆꯪꯈ꯭ꯔꯤꯕ ꯁꯦꯜ ꯑꯗꯒꯤ ꯍꯣꯠꯅꯈ꯭ꯔꯤꯕ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯍꯨꯃꯥꯡꯃꯜ ꯄꯨꯝꯅꯃꯛꯇꯣ ꯈꯔꯇ ꯑꯣꯏꯔꯁꯨ ꯍꯟꯖꯤꯟꯅꯕ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯇꯥꯟꯖꯥꯁꯤꯗ
ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕꯤ ꯏꯃꯥꯁꯤꯡꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯑꯥꯔꯒꯨꯃꯦꯟꯇꯁꯨ ꯑꯃꯨꯛ ꯔꯦꯂꯦꯚꯦꯟ ꯑꯣꯏ ꯍꯥꯏꯕ ꯇꯥꯏ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯉꯥꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯁꯤꯜꯂꯒ ꯑꯆꯧꯕ ꯐꯤꯁꯔꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯐꯤꯁ ꯑꯦꯛꯖꯤꯕꯤꯁꯟ ꯐꯤꯁ ꯐꯤꯌꯥꯔ ꯄꯥꯡꯊꯣꯛꯑꯦ ꯑꯗꯒꯤ ꯑꯃꯨꯛ ꯏꯃꯣꯏꯅꯨꯒꯤꯗꯁꯨ ꯑꯃꯨꯛ ꯐꯤꯁ ꯐꯤꯌꯥꯔ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯁꯤꯜꯂꯒ ꯑꯃꯨꯛ ꯄꯥꯡꯊꯣꯛꯄ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯗꯨꯗꯗꯤ ꯃꯤꯌꯥꯝꯁꯦ ꯀꯩꯅꯣꯗ ꯉꯥ ꯂꯩꯕꯁꯤ ꯂꯣꯏꯅꯃꯛ ꯉꯁꯥꯏꯒꯤ ꯐꯤꯁ ꯃꯦꯂꯥ ꯑꯩꯈꯣꯏ ꯇꯧꯔꯤꯕ ꯒ꯭ꯔꯥꯎꯟꯗꯨꯗ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯑꯗꯨꯅ ꯀꯩꯊꯦꯜꯗꯗꯤ ꯂꯥꯛꯅꯗ꯭ꯔꯦ ꯑꯗꯨꯅ ꯀꯩꯊꯦꯜꯗ ꯃꯈꯣꯏꯅ ꯌꯣꯟꯒꯅꯤꯅ ꯄꯨꯈꯠꯆꯔꯛꯄ ꯉꯥ ꯁꯤꯠꯇꯔꯦ ꯑꯗꯨꯅ ꯉꯥꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯃꯥꯡꯕꯒꯤ ꯐꯤꯕꯝꯗ ꯂꯩꯕ ꯑꯗꯨ ꯁꯦꯜ ꯃꯥꯡꯕ ꯁꯤꯒꯨꯝꯕꯒꯤ ꯋꯥꯐꯝꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏꯒꯤ ꯉꯥꯃꯤ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯂꯨꯞꯇꯨꯅ ꯃꯈꯣꯏꯅꯁꯨ ꯉꯔꯥꯡ ꯊꯝꯈꯤꯕ ꯋꯥꯐꯝꯗꯨꯅꯤ ꯏꯃꯥꯁꯤꯡꯒꯤꯁꯨ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯒꯤꯁꯨ ꯃꯈꯣꯏꯁꯨ ꯌꯥꯎꯕꯤꯌꯨ ꯃꯈꯣꯏꯒꯤꯁꯨ ꯁ꯭ꯇꯣꯜ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯍꯥꯏꯗꯅ ꯑꯁꯤꯗꯩꯗ ꯉꯥꯗꯣ ꯑꯗꯨꯝ ꯌꯣꯟꯕꯤꯌꯨ ꯄꯨꯟꯅ ꯌꯣꯟꯃꯤꯟꯅꯁꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯑꯅ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯖꯩꯅ ꯑꯩ ꯈꯜꯂꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯥꯛꯀꯦ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯈꯖꯤꯛꯇꯪ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕꯁꯤ ꯏꯃꯣꯏꯅꯨꯒꯤ ꯏꯔꯥꯠ ꯅꯨꯃꯤꯠꯁꯤ ꯇꯥꯡ 38ꯗ ꯑꯣꯏꯔꯝꯒꯅꯤ ꯗꯤꯁꯦꯝꯕꯔꯒꯤ ꯑꯗꯨꯅ ꯉꯁꯤꯁꯤ ꯇꯥꯡ 19ꯅꯤ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯅꯤꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯃꯥꯡꯁꯤꯗꯅꯦ ꯑꯃꯨꯛꯇꯪ ꯐꯝꯃꯤꯟꯅꯕꯤꯔꯣ ꯋꯥꯈꯜ ꯅꯤꯡꯊꯤꯖꯅ ꯇꯥꯃꯤꯟꯅꯕꯤꯔꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯈꯣꯏꯒꯤꯁꯨ ꯁ꯭ꯇꯣꯜ ꯈꯔ ꯑꯗꯨꯝ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤꯁꯨ ꯑꯗꯨꯝ ꯈꯔ ꯌꯣꯟꯖꯕ ꯌꯥꯅꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯥ ꯌꯣꯛꯄꯅ ꯁꯤꯟꯐꯝ ꯑꯣꯏꯖꯔꯤꯕ ꯉꯥꯃꯤꯁꯤꯡꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯁꯣꯏꯗꯅꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯄꯨꯔꯛꯄꯁꯦ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨ ꯃꯔꯛꯁꯤꯗꯩꯗ ꯍꯧꯖꯤꯛ ꯖꯤꯠꯅꯁꯨ ꯄꯨꯊꯣꯛꯄꯤꯔꯤꯕ ꯋꯥꯐꯝꯗꯨꯅꯤ ꯁꯨꯃꯥꯏꯅ ꯏꯁꯨ ꯑꯃꯒꯤꯁꯨ ꯋꯥꯐꯝ ꯑꯃꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗꯅꯦ ꯑꯗꯨꯝ somehow ꯀꯩꯅꯣꯝ ꯇꯧꯔꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯦꯛꯁꯟ ꯑꯃꯅ ꯑꯃꯨꯛ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯈꯣꯏꯒꯤꯁꯨ ꯋꯥꯈꯜ ꯑꯃꯃꯨꯛ ꯄꯨꯊꯣꯔꯛꯄ ꯑꯗꯨꯒ ꯍꯦꯛꯇ ꯌꯦꯠꯁꯤꯟꯅꯔꯛꯄ ꯁꯤꯒꯨꯝꯕ ꯌꯦꯠꯁꯤꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯗꯨꯃꯛ somehow ꯑꯗꯨꯝ ꯂꯩꯔꯕꯗꯧꯅ ꯇꯧꯋꯤ ꯃꯁꯤ ꯀꯝꯗꯧꯅ ꯀꯣꯛꯀꯗꯒꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯁꯥꯏꯗꯁꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯊꯤꯡꯀꯔ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯣꯂꯣꯖꯤꯁ ꯃꯌꯥꯝꯅ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥꯁꯤꯡ ꯀꯔꯤꯁꯤꯡ ꯌꯥꯎꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯏꯕꯁꯤꯡꯁꯨ ꯌꯥꯎꯅ ꯑꯃꯨꯛꯇꯪ ꯐꯖꯅ ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯥꯂꯤꯇꯤꯗꯒꯤ ꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯃꯅ ꯇꯧꯔꯕꯗꯤ ꯑꯃꯅ ꯋꯥꯐꯝ ꯑꯃ ꯄꯨꯊꯣꯔꯒ ꯌꯦꯠꯀꯅꯤ ꯍꯥꯏꯕ ꯑꯃꯅ ꯄꯨꯊꯣꯔꯒꯅ ꯑꯃ ꯑꯃꯨꯛ ꯌꯦꯠꯀꯅꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯆꯌꯦꯠꯅꯕ ꯌꯦꯠꯁꯤꯟꯅꯕ ꯑꯁꯤꯒꯤ ꯃꯑꯣꯡꯁꯦ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦꯃꯁꯤ ꯑꯩꯈꯣꯏꯗ ꯄꯨꯔꯥꯏꯜꯅꯦꯁ ꯑꯃ ꯑꯣꯏꯔꯕ ꯃꯦꯂꯥꯗꯤ ꯑꯃ ꯑꯣꯏꯔꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤ ꯁꯔꯨ ꯁꯌꯥꯡ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯥꯊꯣꯛꯂꯤꯕ ꯀꯦꯟꯁꯔꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯄꯤꯛꯄ ꯃꯥꯏꯟꯁꯦꯠꯁꯦ ꯃꯁꯤ ꯍꯣꯡꯗꯣꯛꯅꯅꯕ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯈꯟꯅꯕ ꯗ꯭ꯔꯥꯏꯕ ꯑꯃ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯃ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯌꯥꯝꯗ